Congress manungi irang loisinaba ngasi Chief Minister MPCC ki President amadi Deputy Chief Minister ngasi AICC ka unaba Delhi chatkadauri. Hauzik mapungoi bapau. Chief Minister Okram Ibo Binalu Singba Congress Sarkar Manungda Group Ani Thoktuna Minister Sindok Sinjangi Irang Leiriba Asigi Waroisin Puraknaba ngasi Chief Minister Okram Ibo Bi MPCC ki President TN Haukip Amadi Deputy Chief Minister Gaikhangam ngasi nungthil AICC ki Luchingba Sing Unaba Delhi chatkadauri. Istv News na phangba paugi matungina makhoi ahum ngasi nungthil pung ahum makhai taba matamda Indian Airlines da chatkani hairi. Congress MLA Singi Marakta Minister Reshuffle ki matangda irang haurakliba asigi waroisin ama puraknaba chatkadauriba ngasigi khongsat asigi fall kari oigadagi haiba chap chaba khangba ngamdri amaromda Congress Sarkar manungda hauzik Minister oiriba singnasu makhoibu Minister famdagi lokthokpa yaroi haina AICC ki luchingba singda khanghanaba poram yatpa loikrabani. Imphal East ki manung chanba lamlai gi nungsikon park da Manipur Singju Festival ngarang haudokhre Singju yokhatpa lupna sinduna pangthokpa haudokhpagi thauramda laisem basana jawba Manipur Sarkar ki consultant Dr. R.K. Nimai yauna silli langliba singi mihut kayana saruk yaki Dr. R.K. Nimai na haikibada lamdam sigi leijariba top topa Singju gi mahawasina atopa leibak singdagi lakba lam koiba singi pukning singsinba ngamnaba hotnaba mathau tai haiki Laisem basana jawna phongdokibada lamdam sigi Singju gi mahau kauthoklaga restaurant gi amamba ka singi momo chokchongna jingbana mahut chinkibadagi lamdam masida crime thokpagi chang hengalakli haiki akoigi sabagi mohong su makoi di khange sigi thasida waxing aba thasida sigumba manase sigumba henjang se chaba phati kai base ahlam singdo khangna sumlakha gi puk thanaba hingnana ba khakna taba chari ba poski kanaba aduga kanada base khangna charami madon lamdam asida akoigi mi singse yamna punsirami wakhal sumla khanba ngamami masa pharami aduga kari tawge haiba matamda akoigi laina tina leiramde aduna Singju sigi kanabase aina haijabase jidi khara khaktani aduga amuksu Singju sina aikoida kanaba masu piri kari piri ga haiba matamda aikoigi Singju haibasi aikoina hojik sune aikoigi pakhang leisabi sing hore iba singche makoi cha dabagi Singju gi mahausi makoi da tangdabagi khangda dana makoi se Singju mirai bane nai de dumaina lojai amuktang masi aikoigi Singju festival se sahi khuding tarokpa tagadi moi Singju se soidana Singju da aikoigi edik oirani aduna Singju chaba hainabi leiramba sigi kanabasi karino hai matamda aikoigi yum se aikoigi yum aikoigi hingol mayam se aikoi hingol se isang sangani matam chupada Churachandpurda laiba hotel Venam da Pampharai Kaubinupi macha ama sina leiram kibaga mari leinana police na case number lokhatuna Paluzam Riken amadi mara leba miyoi sing police na fare hairi Thaudok asida chenariba sing lekai dagi tanthokpa haina Western Star Club Sagolban Langjinga chawbana khangalakli misi asigi matangda Panfarai gi JAC na lawrakpa thabak khuding makta Langjinga chawbagi miyamna sagotkani hairi Paugi marakthana tema break amatang lagjari Irudio Coaching Institute की क्लास 9 अमसुंग 10 की CBSE SA1 अमसुंग क्लास 12 साइंस CBSE की कोचिंग क्लासेस लागिबे अप्रैल की तांग 13 दगी होजगदोरे याउबियु इरुडियो की एक्साइटिंग एंड इनोवेटिव क्लासेस एडमिशन की दमक लेंसिन बिरउ इरुडियो कोचिंग इंस्टीट्यूट के संपा थोचोम लेकाय कांगबम लेरक मचिन बिहाइंड बेगो होटल
Admission open Bhakti Coaching Institute Bosem Amadi CBSE gi class 9 Amadi 10 gi foundation course ni English Math Science Social Science hariba subject sing sida experience lairbo oja sing asem naba tongram gulam chat laisam nando Sushil Sharma na singba oja sing na takpi tambi gadori laglibe April ki tarik 13 dagi session haujaragani matam ayuk pung 5 dagi 3 makhai phawba afaba mahiroi puthokpada ikoi bisu sargu hanbiu Bhakti Coaching Institute lengtha awangoi school hurai thangjam lekai Manipur gi ahanba beautification center mafam sida mahing uring unsa khoiba ariba dakfam phahanba ngami tattoo mole freckle na jingbasu lauthokpa yai hakchang gi ahenba fat pamdaba body gi hair lauthokpa yai ngasi mag unabiu Dr. Madhubala Laser Beauty Clinic MZ Avenue Imphal Delta tutorials for CBSE, Kwakatel Airport Road opposite Oil Pump. Admission open. Foundation course class 9, 10 and 12 science starting from 1st April. Vacation course for Nabodaya and others for class 11 science from 4th April to 16. Time 10 am to 7 pm. For details, please visit Delta Tutorials, Kwakatel Airport Road opposite Oil Pump. Mountains Coaching Center, Chingmairong for class 7 to 10 Bosem. Admission open for subject Maths, Science, Social Science and English. Counseling and interactions with different selected well-known leaders on every Saturday after the coaching test. Special features: 20% fees discount for students securing 80% and above in the previous exam. Fee structure Rs 8,000. Please contact 961 2363 858. Combined tutorials for CBSE. Admission open for 6 months foundation course for class 9, 10, 11 and 12. 3 months vacation course CBSE class 11. Class starts from 4th April 2016. 2 months Sainik, Nabodaya and outsider during vacation course CBSE class 9, 10 and 12. Class start from 1st May 2016. When service separate hostel available for both boys and girls. For details, please contact Combined Tutorials Office, Sagolban Moirang Merpachin Bus Parking, Imphal. Taram nam oktari Imphal Hospital UNESCO Club na sponsor tauduna MSU More MCM Morena Eastern Science School Moreda lena layang bagi kem ama ngarang pangthokre kem aduda lamdam adungi mioi kyana ana layang gi khudong chaba longna ki layang ba aduda More yauna Myanmar rom dagi punna mioi chani parom layang ki darkar oi hidak lang thaksing chupi ki kem asigi matang da Imphal Hospital gi Managing Director S Maipak na wafam kaya phongdorakli maroi ba theme si mayam apun ba unity aduni kaino bo nahalamo koina tehi mari mangawi mamang de lak chabakanda Myanmar gi maitei jiawi Myanmar de lebi ba mioi kyamom su lak tana layeng bada koina mateng pang mangam jaki ba adugomna handak su mani koi gi Manipur sida leiba India gi mi makhal mathel kaya punamak layeng mangam jaba loina na Myanmar gi mi bu su mateng pang mangam jaba Haiba teams wakalol aduni koi nang asi lakchari base ngasi gi kem aduda layang bala ki ba miyo amana phongdorak pada asiguma lemna layang bagi kem ama pangthokli basdi afaba thabak ni haina thagat pa phongdorakli koi dai bide laita lar singi dadi amna harau je sumna marang marak ta pangthok pirab si matam maram de matam sida laina tina makhan yam me du ko yam harau je Ngarang Mary Immaculate Paris Don Bosco Chingmairong da pangthokiba Kuntramapan Subai Annual Easter Singing Competition 2016 da Secret Heart Catholic Church Gaipuina Divine Mercy Choir amadi Paumai Colony na 1st, 2nd, 3rd takre Congress manungi irang loisin na ngasi Chief Minister MPCC gi President amadi Deputy Chief Minister ngasi AICC ga unaba Delhi chatkadauri Niyang tabir punampo amuka hana purumjari